ꯂꯧꯕꯤꯔꯁꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯦꯁ ꯊꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯗꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ꯊꯧꯔꯝꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯥꯔ ꯑꯩ ꯀꯩꯔꯛꯇꯒꯤ ꯊꯣꯉꯥꯝ ꯅꯕꯖꯤꯠꯅꯤ ꯁꯥꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯛꯇꯥꯛ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯁꯥꯔ ꯍꯣꯏ ꯉꯔꯥꯡꯒꯤ ꯄꯨꯡ 9ꯒꯤ ITVꯒꯤ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯍꯦꯁꯣꯔ ꯊꯣꯡꯅꯥꯎꯕꯝꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ITI ꯊꯥꯔꯨꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯒꯤ ꯃꯌꯥꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯒꯤ ꯁꯦꯡꯆꯨꯔꯤ ꯁꯦꯟꯇꯤꯅꯔꯤ ꯒꯦꯠ ꯁꯦꯟꯇꯤꯅꯔꯤ ꯒꯦꯠ ꯑꯃ ꯁꯥꯕꯒꯤ ꯃꯇꯥꯡꯗꯣ ꯁꯥꯔ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯈꯪꯗꯅ ꯁꯥꯔꯝꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯇꯥꯖꯈꯤꯑꯕ ꯑꯗꯣ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯪꯐꯝ ꯊꯣꯛꯑꯝꯗꯧ ꯃꯥꯟꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯁꯥꯔꯤꯕ ꯃꯐꯝꯗꯨꯗ ꯁꯥꯔꯤꯕ ꯄꯣꯠꯁꯤ ꯃꯤ ꯂꯩꯇꯕ ꯖꯒꯥ ꯑꯃꯗ ꯁꯥꯔꯨꯔꯒ ꯂꯣꯟꯅ ꯊꯥꯡꯖꯜꯂꯛꯑꯒ ꯊꯝꯕ ꯄꯣꯠꯇꯤ ꯑꯣꯏꯔꯣꯏꯕ ꯁꯥꯔ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯁꯥꯔꯤꯕꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ DC ꯈꯪꯐꯝ ꯊꯣꯛꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯈꯪꯉꯤꯕꯅꯤꯅ ꯃꯃꯥꯡꯉꯩꯗ ꯑꯍꯟꯈꯩꯅ ꯉꯥꯡꯅꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯈꯪꯐꯝ ꯊꯣꯛꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯁꯥꯔ ꯑꯩꯅ ꯊꯝꯖꯕꯅꯦꯕ ꯑꯗꯣ ꯃꯁꯤꯗ ꯑꯩꯅ ꯉꯁꯤꯒꯤ ꯒꯦꯁ ꯌꯥꯎꯔꯝꯃꯒꯗꯤ ꯒꯦꯁꯇꯒꯤ ꯑꯩꯅ ꯄꯥꯎꯈꯨꯝꯗꯨ ꯇꯥꯖꯕ ꯄꯥꯝꯖꯗꯅ ꯑꯩꯈꯣꯏ ꯁꯥꯔꯗ ꯃꯁꯤꯒꯤ ꯍꯪꯖꯔꯛꯄꯅꯦꯕ ꯁꯥꯔ ꯑꯗꯣ ꯃꯁꯤꯗ ꯀꯩꯅꯣꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯁꯤ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤ ꯉꯁꯥꯏꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠ ꯑꯗꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠꯇꯨ ꯑꯣꯏꯔꯝꯃꯒꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯁꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯪꯖꯔꯛꯄꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯔ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩ ꯊꯝꯖꯔꯒꯦ ꯁꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ PWDꯗ ꯊꯥꯕ RTIꯒꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤ ꯉꯔꯥꯡ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯉꯔꯥꯡ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜꯁꯤ ꯃꯁꯤꯒꯤ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯃꯗꯨꯒꯤ ꯁꯦꯟꯇꯤꯅꯔꯤ ꯒꯦꯠꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯊꯛꯁꯤꯗ ꯃꯁꯤꯗ ꯁꯥꯖꯟꯕꯅꯤ ꯃꯁꯤꯗ ꯁꯥꯖꯜꯂꯒ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯁꯥꯕ ꯃꯇꯝꯗꯨꯗ PWDꯗꯒꯤ ꯑꯌꯥꯕ ꯂꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯅꯤ ꯉꯔꯥꯡ ꯂꯥꯛꯏꯕꯁꯤ ꯑꯗꯨꯕꯨ ꯑꯌꯥꯕ ꯂꯧꯈꯤꯗꯦ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯦꯟꯇꯤꯅꯔꯤ ꯒꯦꯠꯁꯤ ꯂꯧꯊꯣꯛꯅꯅꯕꯒꯤ ꯑꯣꯔꯗꯔꯁꯤ 2022ꯗ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯁꯨ ꯊꯣꯛꯈꯤꯕ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯂꯧꯊꯣꯛꯇꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯁꯥꯖꯜꯂꯤꯕ
masi yam thuna lawthu haibagi wafam amakak mari leinabasing pung singsin kiba lei mari leinabasing su masi yam thuna yengsin biba mathau tai hoji color na su dum haibi ribaduni ayaba law taba taraga su madu sajalaba matung dadi adum lenga ki mari leinaba miyo singna adum lambi sida chathok chasin tobu matamda madu kan thoga chatpadi yadabanina adum uraga chanaribu ngaktani adum angam mathau mayam am adum thengna biramgani madu thengnabu matamduda adum sabu matamduda khangbidaba taraga su saraba matung dadi madu dum khangbiba ubibu ngaktani maramaduna masi lotpa yadaba potnina yam thuna masi niyamgi wangmada sajalibase masi lokthok khanbiu haibagi wafam duni mathangi call ama lokhatchari hello good morning sir good morning call to birakliba kana obiro bayang ifane chau commandant sir ngati dia khabar se nungai ba ngak ta da haibiu i so community na to ba thabak sing je la le haiba se hujik sum mayek sing boy hen kalapagi fiba mama kak sum la ko haib tare sa adra mako hek to ba thabak se aran ba thabak ngak ta toram bane ado huji mayon je kharaga di suma banina khatang je irang je ko maka do mal ba mawam dra mak je yo yong na moy ahum sa ten to ki ba do mako no je khabar sida sabab faktor hai badi kani da makoi lan ji bunga pera koi ngapi u hai ba makoi na kan hari swa to bna ain kai na makoi na pasa to bna mai na happy re mai na tupi re hai na mai na hana hobi ra pane hana makoi na wan ji adung ba sa ba state kai sta makoi na kanti kai sta makoi na har bu mayam do hawi ti makoi wa si makoi na ngan bu wa makoi na dum kapet pagi ama chung to re makuji matata MLA tara singduna pressure pirakpadagi tawdi adana tawkibani haba MLA singdu mantri singdu so huji makoi so dum maran ji je hari basne dum lan le makoi so dum huji huji lan lengak sida dum leiri haba si miyam sene khangna bo wapam ne aduna akoi laksani wapam ne honorable minister NBN gi sarkar se khajitang gi matingam tang futuk padi chuma bajani maram di kaino da asungba kaya subu napu sasun na tawri ba magi kolik te yauri ba akoi BJP gi MLA taret azu su loina na cabinet mantri amasu yauri ba ani im yauri ba ni masai hoji ko kan bi excellent lokhalaga ma pu party da gi sahi taru congress ki kak matam da di party da gi ma bu an kana party gi thabak da satlam bagita makta sahi taru ka tan thoi ka na ha BJP gi sungji sunglai lekta BJP sarkar ji adum mang da dum aran ba thabak se dum to se dum mitna u senna dum khang da leiba masai matang je kitang pien da bai ta re aduna laksini ma nu es bo ring road se sem na bugi paisa buk ta mo khena ada da salaga thingel la mejan swan dong thabi bukun maitai communal oi ba maitai da thada ba paisa ji honorable chief minister se maitai ge minister ni chief minister ne aduna mana thada ba paisa sing je manipur gi naharun gi akoi gi aramal kingon gi khulai lene na bani ka ana mana pasa tor ma ku ki ge jin tor mi pasar mayam ji sum khanga bani na makoi gi akan ba phire ba makoi matham ta lokot ba india government sum mabra ba wakalon che thamja bani sa oi tagachari torum saruk jabiramba isagi wafam mayam ma phongdok pirambani masini miyamna pamlibadi makoi gi mathak se action lokalu habisini hoji pawo lokat pidabasini miyamna yamna wana prok chakna khangi basi aran ba tawna hoji pawo masi yeng chen bidaba action iro lokat pidabagi mami yam chawna tamasidani mathangi call lokat chari hello call to birakliba kana oi birapun good morning what to the live fixing lagi lore mangi jam sa oi taram nok chari sir ngarang si khogi MB college ta khogi pangthok ki ba thoram amada khogi MB college ki principal oi giri ba RK hemanta ana pondok ki bu wapam ai chhatra sing ingkhalang gi ba harul sing sunna discipline masak khangak ta badagi lepak sida iram dam sida taksi khasi kaina rakwa ha ba tare ne pondok mayam mu le di si semdok nambagi atang da ai paujel am khak pibiki asi hodi ki oina di amna matam sarabra haina khanjai maramdi hodi khoina group ani gi marakta yetna ba khatna ba tangi oiba nuai na da ba mayam am leiri basing se asi yamna wakhal munna ama khantha hodraga di tung koina kano torpa ama sangani aduna maram oiraga adi hodi se kano to bani
ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯨꯀꯤꯒꯤ ꯑꯣꯏꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯗꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯍꯧꯖꯤꯛ NRC ꯑꯅ ꯍꯥꯏꯕꯤꯔꯦ NRCꯁꯤ 1951ꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗꯗꯤ ꯑꯃꯨꯛ NRCꯁꯤ ꯆꯠꯅꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯍꯧꯔꯛꯄ ꯌꯦꯜꯍꯧꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯗꯧꯔꯤꯕꯅꯤ 51ꯕꯨ ꯑꯣꯏꯔꯣ 61ꯕꯨ ꯑꯣꯏꯔో ꯑꯗꯨ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛꯇ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯪꯒꯣꯏꯔꯕ ꯏꯃꯨꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯑꯃꯅ ꯍꯦꯛꯇ ꯉꯥꯡꯅꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯡꯍꯧꯗ꯭ꯔꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝꯁꯤꯗ ꯅꯨꯡꯁꯤꯅꯕꯁꯤ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯊꯤꯡꯅꯅꯕ ꯎꯄꯥꯏ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯔꯝꯗꯝꯁꯤꯗ ꯂꯤꯡꯈꯠꯂꯛꯂꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯍꯥꯏꯔꯤꯕꯁꯦ ꯏꯔꯝꯗam ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯤꯡꯈꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯏꯔꯝꯗꯝꯁꯤꯒꯤ ꯆꯥꯎꯈꯠ ꯃꯩꯔꯥ ꯑꯣꯏꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯜ ꯏꯆꯦ ꯃꯌꯥꯝꯁꯤꯅ ꯍꯥꯏꯍꯩꯗꯕ ꯋꯥ ꯍꯥꯏꯔꯤꯕ ꯉꯥꯡꯍꯩꯗꯕ ꯋꯥ ꯉꯥꯡꯉꯤꯕꯁꯤ ꯅꯈꯣꯏꯅ ꯁꯤ ꯉꯥꯡꯉꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯆꯩꯅꯔꯤꯕꯁꯤꯡ ꯑꯁꯦ ꯍꯌꯦꯡ ꯅꯥꯀꯟ ꯅꯥꯝꯃꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏꯅ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯕꯁꯦ ꯅꯈꯣꯏ ꯇꯧꯔꯅꯨ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯕꯁꯤꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯁꯥꯡꯗꯣꯛꯈꯤꯗꯅ ꯑꯃꯒꯤ ꯃꯌꯦꯛꯇ ꯑꯃꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯁꯨꯝ ꯂꯣꯏꯁꯤꯟꯕ ꯅꯥꯏꯔꯔꯣꯏꯕ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯑꯗꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯂꯣꯏꯁꯤꯟꯅꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯔꯝꯗꯝꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯂꯣꯏꯅ ꯋꯥꯅꯔꯕ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯇꯦꯡ ꯂꯧꯖꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯍꯤꯡꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌా ꯑꯃ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯛꯇꯗꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯣꯏꯖꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯊꯤꯡꯖꯤꯜꯂꯛꯑꯒ ꯂꯩꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯛꯑꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯑꯝꯇꯪ ꯋꯥꯈꯜ ꯇꯥꯅ ꯈꯟꯊꯍꯧꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯪꯉꯛꯄ ꯍꯥꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯌꯥꯅꯤꯡꯗꯕꯅ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯇꯨꯡ ꯀꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅꯕ ꯅꯨꯡꯁꯤꯅꯅ ꯂꯩꯅꯅꯕ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕꯁꯦ ꯑꯅꯧꯕ ꯆꯪꯉꯛꯏꯕ ꯑꯔꯥꯟꯕ ꯇꯧꯔꯛꯏꯕ ꯃꯈꯣꯏ ꯈꯛꯇꯗꯅꯤꯀꯣ ꯍꯥꯏꯕꯗꯨ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕꯗ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯤ ꯑꯝꯇꯪ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯝꯂꯤꯕꯁꯦ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ ꯈꯟꯅ ꯆꯩꯅꯔꯤ ꯍꯥꯏꯗꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯑꯃꯅꯁꯨ ꯏꯈꯟ ꯈꯟꯗꯗꯕꯤꯗ ꯄꯉꯥꯡꯗ ꯉꯥꯡꯅꯕꯁꯦ ꯃꯁꯤꯗꯤ ꯉꯥꯡꯅꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯑꯆꯨꯝꯕ ꯂꯝꯕꯤꯔꯣꯝꯗ ꯇꯧꯕ ꯌꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯃꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯂꯝꯕꯤꯔꯣꯝꯗ ꯍꯦꯟꯅ ꯃꯥꯏꯌꯣꯟꯁꯤ ꯆꯪꯁꯤꯟꯃꯤꯟꯅꯕꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯃꯅ ꯑꯊꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯅ ꯑꯃꯅ ꯑꯃꯨꯛ ꯑꯊꯤꯕ ꯋꯥꯍꯩꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯆꯨꯝꯕ ꯆꯪꯁꯤꯟꯒꯗꯕ ꯂꯝꯕꯤꯗꯨꯗ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯐꯣꯟ ꯇꯧꯖꯔꯤꯕ ꯔꯥꯖꯁꯊꯥꯟꯗꯒꯤ ꯁꯦꯛꯁꯄꯤꯌꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯔꯛꯄꯗꯤ ꯉꯁꯤꯗꯤ ꯒꯦꯁꯁꯨ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯑꯣꯟꯂꯥꯏꯟꯒꯤ ꯍꯣꯏ ꯑꯩꯒꯤ ꯉꯁꯤ ꯉꯔꯥꯡ ꯐꯣꯡꯈꯤꯕ ꯄꯥꯎ ꯑꯍꯨꯝ ꯇꯦꯟꯇꯛꯅ ꯄꯨꯈꯠꯆꯒꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯂꯥꯂꯣꯡꯁꯤ ꯁꯨꯝ ꯃꯁꯛ ꯁꯦꯡꯉꯛꯏ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯕꯨꯗꯤ ꯆꯪꯉꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯟꯁꯤ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯝꯕꯗꯣ CBSEꯒꯤꯗ ꯑꯣꯟꯊꯣꯛꯅꯅꯕ ꯑꯩꯈꯣꯏꯒꯤ NOC ꯄꯤꯔꯝꯕ JDO ꯑꯍꯨꯝ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯨ ꯂꯥꯜꯂꯦ ꯃꯈꯣꯏꯒꯤ MLA ꯑꯃꯗꯤ CSO ꯀꯌꯥꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯐꯒꯗ꯭ꯔꯅ ꯆꯪꯁꯤꯜꯂꯨꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯉꯁꯤ ꯄꯥꯎꯆꯦꯗ ꯐꯣꯡꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦꯀꯣ ꯁꯤꯗꯩꯗ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯊꯣꯛꯏꯕ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯁꯨ
ꯃꯈꯣꯏꯅ ꯍꯧꯔꯛꯄꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯁꯦꯡꯕꯗꯤ ꯇꯥꯔꯤꯛ 3ꯁꯤ ꯃꯈꯣꯏꯅ ꯃꯩꯇꯩꯅ ST ꯗꯤꯃꯥꯟ ꯇꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯃꯈꯛ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯇ ꯊꯣꯛꯎ ꯅꯣꯏ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯗꯦꯠ ꯂꯥꯏꯟ ꯃꯇꯝ ꯑꯃ ꯄꯤꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒꯤ ꯃꯑꯣꯡ ꯍꯧꯖꯤꯛꯀꯤꯗꯨ ꯌꯥꯅꯤꯡꯗꯅꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯔꯦꯂꯤ ꯑꯃꯈꯛ ꯆꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯦꯒꯤ ꯇꯥꯔꯤꯛ 23ꯁꯤꯗꯩꯗ ꯑꯃꯨꯛ MLA 10ꯁꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯄꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯥꯜꯂꯛꯈꯤꯕꯅꯦ ꯉꯁꯥꯏ ꯀꯣꯂꯔ ꯑꯃꯅ ꯄꯥꯕꯨꯡ ꯑꯃꯅꯁꯨ ꯊꯝꯕꯤꯈ꯭ꯔꯤꯗꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦꯕ ꯍꯥꯏꯕꯗꯤ MLA 10ꯗꯨꯅ ꯇꯥꯜꯂꯛꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯌꯥꯎꯈꯤꯕ ꯃꯇꯝꯗ ꯆꯨꯝꯅ ꯇꯥꯜꯂꯛꯄ꯭ꯔꯥ ꯃꯗꯨ ꯌꯥꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯇꯥꯟꯐꯝ ꯊꯣꯛꯄ ꯔꯥꯏꯠꯂꯥ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯅꯨꯡ ꯊꯨꯞꯅ ꯅꯩꯅꯕ ꯑꯃꯈꯛꯁꯨ ꯆꯪꯉꯤꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏ 10ꯗꯨꯅ ꯍꯧꯔꯛꯄꯗꯒꯤ ꯃꯦ 23ꯗꯒꯤ ꯑꯃꯨꯛ ꯁꯦꯄꯔꯦꯠ ꯍꯥꯏꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯄꯥꯝꯃꯤꯕ ꯂꯝꯕꯤꯗꯨꯗꯩ ꯃꯈꯣꯏ ꯄꯨꯟꯕꯁꯦ ꯑꯐꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯐꯠꯇꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯂꯣꯡꯁꯤ ꯃꯈꯣꯏ 10ꯗꯨꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯂꯥꯟꯁꯤꯗꯤ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯟꯖꯩꯌꯦꯕꯀோ ꯑꯗꯨꯕꯨ ꯃꯈꯣꯏ 10ꯗꯨꯒꯤ ꯐꯤꯕꯝꯗꯨ ꯀꯅꯥꯅ ꯂꯧꯈꯠꯄꯤꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯁꯨ ꯑꯃꯨꯛ ꯏꯔꯥꯡꯁꯤꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯟꯁꯤ ꯂꯩꯔꯒꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤꯗꯤ ꯂꯦꯞꯇꯕ ꯌꯥꯔꯣꯏꯅ ꯀꯟꯅ ꯑꯗꯨꯝ ꯑꯉꯝꯕ ꯊꯥꯛꯇ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯀꯤ ꯅꯠꯇꯦꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯒꯤꯅꯦꯕꯀꯣ ꯁꯤꯗꯩꯗ ꯍꯟꯗꯛꯀꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯕꯤꯈꯤꯕ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ WKZIC ꯍꯥꯏꯕꯗꯤ ꯋꯥꯔꯜड ꯀꯨꯀꯤꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯅ ꯑꯃꯨꯛꯁꯨ ꯑꯦꯁꯤꯌꯥꯟ ꯗꯤꯕꯂꯞꯃꯦꯟꯠ ꯕꯦꯡꯛꯇ ꯍꯥꯏꯔꯤꯕ ꯁꯦꯟꯊꯪꯗꯨ ꯄꯤꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯈꯛꯅꯦꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯁꯨ ꯑꯗꯨ ꯁꯦꯝꯕꯤꯒꯦ ꯁꯥꯕꯤꯒꯗꯕꯗꯨꯅ ꯑꯩꯈꯣꯏꯒꯤꯅ ꯇꯣꯉꯥꯟꯕꯅꯤ ꯆꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯤ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯃꯣꯏꯅ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯖꯤꯝ ꯊꯨꯒꯥꯏꯈꯤꯕꯗꯨꯅ ꯑꯗꯨꯝ ꯁꯥꯈꯤ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯁꯤ ꯇꯧꯏ ꯁꯤ ꯁꯥꯒꯗꯒꯤ ꯇꯧꯔꯛꯄꯁꯤ ꯏꯝꯐꯥꯜ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯄꯁꯤ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯛꯀꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯈꯛ ꯑꯩꯈꯣꯏ ꯈꯛꯇꯪ ꯍꯤꯡꯍꯧꯔꯒ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯒꯤ ꯉꯁꯤꯒꯤ ꯂꯥꯟꯁꯤꯁꯨ ꯍꯧꯔꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯀꯨꯀꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯕ ꯃꯤ ꯃꯥꯂꯦꯝꯗ ꯂꯩꯔꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯅꯤꯡꯖꯔꯤꯕ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯁꯤꯕꯨꯁꯨ ꯂꯥꯟꯁꯤꯗꯩꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯅꯨꯄꯤ ꯑꯉꯥꯡ ꯁꯤꯖꯤꯟꯅꯕꯗꯩ ꯍꯦꯟꯇꯣꯛꯑꯒ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯁꯤ ꯀꯩꯅꯣꯗ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯌꯨꯡꯈꯠꯂꯛꯏꯗꯨꯅ ꯁꯥꯊꯤꯅꯦꯕ ꯁꯤꯗꯩꯗ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯁꯤꯗꯩꯗ ꯂꯥꯏꯅꯤꯡ ꯄꯨꯁꯜꯂꯦꯅ ꯑꯇꯩ ꯑꯇꯩ ꯙꯔꯃ ꯆꯠꯂꯤꯕ ꯖꯤꯖꯁꯄꯨ ꯊꯋꯥꯏ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯇꯥꯅ ꯅꯤꯡꯖꯔꯤꯕꯗꯨꯗ ꯂꯥꯟꯅ ꯆꯠꯄꯤꯈꯤꯗꯅꯕ ꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯔꯤꯕꯗꯤ ꯀꯨꯀꯤꯅ ꯃꯣꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯇꯨꯕꯨ ꯑꯗꯨꯗꯩꯗ ꯌꯨꯡꯁꯜꯂꯛꯑꯒꯗꯤ ꯀꯔꯤ ꯃꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅꯣ ꯃꯤꯌꯥꯝꯁꯦ ꯑꯗꯨꯝ ꯉꯥꯎꯅꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ ꯃꯁꯥꯁꯨ ꯑꯗꯨꯝ ꯉꯥꯎꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯒ ꯅꯥꯜꯂꯀꯥꯟꯗ ꯄꯛꯑꯦꯅ ꯃꯀꯣꯛꯇ ꯅꯥꯜꯂꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯣ ꯃꯁꯥꯅ ꯄꯨꯊꯣꯛꯆꯔꯛꯏ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯁꯤꯗꯩꯗ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯐꯦꯁꯔ ꯀꯌా ꯑꯃ ꯂꯩꯔꯤ ꯃꯣꯏꯗꯨꯁꯨ ꯋꯥꯍꯩ ꯑꯃ ꯍꯧꯖꯤꯛ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯐꯣꯡꯗꯣꯛꯍꯟꯕ ꯉꯝꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯄꯥꯟꯗꯒꯤ ꯅꯣꯡꯃꯩ ꯆꯪꯁꯤꯜꯂꯛꯏꯕ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯃꯌꯥꯝ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯨꯁꯜꯂꯛꯏꯁꯦ ꯀꯗꯥꯏꯗꯒꯤ ꯐꯟꯗꯤꯡ ꯂꯥꯛꯀꯦ ꯍꯥꯏꯁꯤꯁꯨ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯐꯥꯔꯛꯏꯁꯤꯅꯦꯕ ꯅꯣꯡꯃꯩ NIAꯅ ꯐꯥꯔꯦ ꯑꯩꯈꯣꯏ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯀꯥꯡꯕꯨ ꯃꯤꯖꯣꯔꯥꯝꯗꯒꯤ ꯎꯗ ꯋꯥꯗ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯁꯤ ꯑꯆꯧꯕ ꯃꯄꯥꯟꯗꯒꯤ ꯐꯟꯗꯤꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯏ ꯍꯥꯏꯕꯁꯤꯃ ꯑꯗꯨꯝ ꯈꯪꯃꯤꯟꯅꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯁꯤ ꯑꯆꯨꯝꯕꯅꯁꯨ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯦ ꯑꯩ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯋꯥꯐꯝ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯈꯣꯏꯁꯤ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟ ꯇꯧꯗꯨꯅ ꯂꯩꯔꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯁꯥꯒꯗꯧꯔꯤꯕꯁꯤ ꯃꯁꯤ ꯁꯦꯝꯒꯗꯧꯔꯤꯕ ꯂꯝꯕꯤꯁꯤ ꯃꯁꯤ ꯃꯩꯇꯩ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯤ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯨꯡꯉꯥꯏꯕꯗꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯕꯁꯤꯅꯤ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯀꯥꯟꯅ ꯃꯨꯠꯇꯔ ꯁꯤꯡꯁꯨꯔꯥ ꯁꯤꯡꯈꯥꯃ ꯃꯁꯤꯅ ꯃꯄꯨ ꯀꯣꯡꯗꯣꯟ ꯈꯨꯝꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤꯗꯤ ꯃꯤꯆꯨꯝꯂꯦꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯁꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕ ꯄꯥꯎ ꯑꯃꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ BJPꯒꯤ ꯃꯁꯤ ꯄ꯭ꯔꯣꯄꯥꯒꯟꯗꯥꯅꯦꯅꯁꯨ ꯂꯧꯕꯁꯨ ꯌꯥꯏ ꯏꯂꯦꯛꯁꯟꯒꯤ ꯃꯈꯣꯏ ꯁꯤꯠ 360 ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯃꯈꯛ ꯇꯥꯖꯍꯧꯏ ꯑꯩꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯟꯖꯔꯕꯗ
ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥꯗ ꯃꯈꯣꯏꯒꯤ ꯁꯣꯂꯣꯒꯥꯟꯗ BJPꯒꯤ ꯊꯝꯕꯥꯜ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯤꯟꯗ ꯂꯣꯏ ꯆꯤꯟꯐꯥ ꯄꯨꯔꯕ ꯏꯁꯩꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯇꯪ ꯉꯪꯍꯟꯁꯦꯕ ꯀꯔꯝꯕ ꯑꯉꯥꯡ ꯉꯪꯍꯟꯗꯤ ꯌꯦꯡꯁꯦꯕ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ 370 ꯁꯤꯠ ꯐꯪꯒꯅꯦꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕꯁꯤ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝꯅꯦꯅ ꯂꯧꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯧꯖꯤꯛ ꯃꯈꯣꯏ ꯚꯣꯠ ꯂꯦꯞꯄꯗ ꯃꯈꯣꯏ ꯚꯣꯠ ꯀꯌꯥ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯒꯗꯕꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ BJPꯒꯤ ꯊꯝꯕꯥꯜ ꯍꯥꯏꯅ ꯁꯣꯂꯣꯒ꯭ꯂꯥꯟꯗꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯇꯗ ꯂꯥꯎꯍꯟꯁꯦꯕ ꯀꯔꯝꯕ ꯑꯉꯥꯡꯅ ꯂꯥꯎꯔꯛꯄ ꯌꯦꯡꯒꯦꯕ ꯃꯁꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ BJP ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯁꯤꯠꯁꯤꯡꯅ ꯀꯥꯈꯤꯕ ꯌꯥꯏ ꯑꯗꯣ BJPꯗꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯨꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ BJPꯁꯤ ꯑꯃꯐꯥꯎ ꯀꯥꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯅ ꯈꯟꯖꯕ ꯑꯩꯒꯤ ꯃꯣꯠꯇꯨꯅꯤꯀꯣ ꯃꯤꯌꯥꯝꯒꯤꯗꯤ ꯍꯦꯟꯅ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ BJP ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯂꯧꯈꯤꯕꯁꯨ ꯌꯥꯏ ꯃꯁꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯁꯤꯗ ꯑꯩꯅ ꯈꯟꯖꯕ ꯏꯆꯝ ꯆꯝꯖꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈꯟꯖꯕ ꯑꯗꯨ ꯋꯥꯐꯝ ꯃꯌꯥꯝ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯁꯤꯗ BJPꯁꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯁꯨꯝ ꯂꯥꯟꯁꯤ ꯁꯨꯝ ꯃꯈꯥ ꯆꯠꯊꯔꯛꯄ ꯚꯣꯠꯇꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯇꯧꯒꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯣꯇꯥꯗ ꯊꯥꯖꯕ ꯅꯣꯇꯥꯅ ꯚꯣꯠ ꯀꯥꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯇꯥ ꯍꯥꯏꯁꯤꯗꯤ ꯆꯨꯝꯅꯒꯤ ꯅꯣꯇꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨ ꯈꯛ ꯎꯅꯗꯕꯅꯤ ꯑꯗꯨꯅ ꯚꯣꯠꯇꯤ ꯇꯧꯈꯤꯅꯤ ꯚꯣꯇꯔ ꯍꯥꯏꯕꯁꯤꯕꯨ ꯚꯣꯠ ꯑꯃ ꯍꯦꯟꯕꯗꯨꯅ ꯚꯣꯠ ꯀꯥꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯣꯠ ꯑꯃ ꯍꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯈꯣꯏ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯗꯥꯏꯗ ꯃꯅꯤꯄꯨꯔ प्रजाꯁꯤꯡꯁꯤꯒꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯟꯅ ꯇꯪꯗꯨ ꯂꯩꯇꯥꯍꯟꯕꯅ ꯃꯔꯨꯅꯦꯕ ꯃꯁꯤ ꯂꯩꯇꯥꯍꯟꯗꯕ ꯇꯥꯔꯒꯗꯤ ꯚꯣꯠ ꯁꯨꯡꯀꯥ ꯀꯥꯔꯣꯏ BJP ꯚꯣꯠ ꯑꯃꯐꯥꯎ ꯐꯪꯉꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯣꯏꯅ ꯊꯝꯖꯔꯒ ꯉꯁꯤ ꯇꯦꯟꯁꯤꯟꯖꯒꯤ ꯃꯇꯥꯡꯁꯤꯗ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯏꯔꯥꯡ ꯂꯣꯏꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯕꯨ ꯇꯪꯗꯨ ꯂꯩꯇꯥꯍꯜꯂꯤꯕ ꯂꯩꯉꯥꯛꯇꯨ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯥꯝꯕ ꯇꯥꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯣꯏ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤ ꯐꯅꯌꯥꯝꯅ ꯑꯋꯥꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯅꯪꯈꯤꯕ ꯇꯥꯔꯒꯁꯨ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯛ ꯃꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯄꯦꯟꯊꯣꯛꯄ ꯍꯩꯕ ꯑꯗꯨꯒ ꯋꯥꯔꯧ ꯄꯨꯔꯧꯕ ꯃꯌꯥꯝꯁꯤ ꯀꯥꯎꯊꯣꯛꯄ ꯉꯝꯕꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯁꯤꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗꯗꯤ ꯍꯦꯛ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯏ ꯃꯔꯝ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯁꯦꯜꯅꯕꯨ ꯑꯣꯏꯔꯣ नत्रगा वाही फजबनबु ओइरो मिनुंगसिनबु ओइरो अदुम भोटसी पिसनकिबा हाना हुरानद्रन लेरेना खंग्रबा अदुगा अइबुसु वहनबिरे हाइदना खंग्रबदो अमुकसु हन्ना कहनबगे अदुगुंबा अमखक्ति अदुम अइखोइगी लमदमसिदा अदुम मसिम अदुम सागोनरगा लेबदौना तौई अदुबो हंदक्ति वाखल तामिनरसी बीजेपी बु ओइरो कांग्रेस बु ओइरो अमबु ओइरो होइनिंगबम ओइसनो अफबदा पीसी फतबदुदी दुम फत्ते हाइदना अइखोइ मतम पुनमक्ता निंगसिंगदुना थमसी हाइबसिनी अफबदा पीसी अदुगा फत्रे हाइदना खंगबदो अइखोइ इलेक्शन की मतमददी माबु फन अमुक खलकपगी फत्तना तौखिबदो अमुक ngahaktuda अमुक काउथोखिबदो मदु तौरगुमसी हाइबसिमा थमजगे मथंगी कॉल लौखटजगे हेलो हेलो सर हेलो सर फोन तौजरेबे अंदुगा धाने अइसे वाफमदा पसतगे अइखोइ कुकी नाउसिंगी एमएलए जी तरा सुरी को तरा सुबो मतमदा अइखोइ मैतै फुरुपसी ngasi oibe phibam ta lakre ko mayam na si be khangnare ko sa ada hojik si singi lam sida aikoi kuki now singi ai de media ri phangya pauni ko mata sawo mayam ma pusilaga anoba khunda laita dana mi gi masin ki ada matik ising chawum hegatle haire foreigner sing se ada kuki isil now singi MLA na taraga mangaga sulaba kunga suraba adri akhoi maitai phurup sidi kainu oidoisi adana akhoi masi akhoi maitai phurup je hoji yamna missing nasinga leiba mathau tai na thamjage maitai phurup isnau sija bisnau singda aduga akhoi gi aran bagi isni nau singna akhoi manipuri apunda saktam gi myang gi damak ta thokira pase yam thagat tani aduga aikhoi aran bai gi isnau sigi leader sida ina haidaning bari aikhoi amna puciel sengna kanglai pa ima manipur gi damak gepiu tungi mirol gi damak sa hada awan lambi ni yatiramu aikhoi gi youth singse nikap thokhan biramu adu natragadi aikhoi metai phurupse kari oigen simatang thamje tagat chari
ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛꯁꯤ ꯀꯨꯀꯤꯒꯤ MLA 10ꯁꯤ ꯂꯩꯉꯥꯛꯄꯗ ꯌꯥꯎꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯀꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛꯁꯤꯡꯗꯤ ꯑꯗꯨꯝ ꯆꯠꯊꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯑꯣꯏ 10 ꯈꯛ ꯌꯥꯎꯕꯁꯤꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯍꯟꯕ ꯉꯝꯃꯕꯁꯤꯅꯗꯤ ꯃꯁꯤꯗꯒꯤ 10ꯁꯤꯗꯒꯤ ꯃꯁꯤꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯃꯣꯏꯗꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯩ ꯍꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯕꯤꯔꯛꯄꯅꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯈꯜꯂꯒ ꯆꯣꯡꯊꯣꯛꯄꯤꯔꯛꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯂꯣꯏꯅꯅ ꯂꯨꯆꯤꯡꯕꯒꯤ ꯃꯐꯝꯗ ꯊꯝꯕꯤꯔꯛꯏꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯗꯨꯃꯛ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯤꯔꯛꯏꯕ ꯑꯁꯤꯒꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯆꯠꯊꯕꯤꯔꯤꯕ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯕꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯊꯥꯡꯒ ꯌꯥꯝ ꯂꯩꯀꯥꯏꯗꯒꯤ ꯁꯥꯟꯅ ꯌꯥꯝꯕꯅꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯉꯁꯤꯗꯤ ꯒꯦꯁ ꯂꯩꯕꯤꯗꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯉꯁꯤ ꯒꯦꯁ ꯂꯩꯇꯦ ꯃꯌꯥꯝꯅꯁꯨ ꯃꯃꯥꯡꯗꯁꯨ ꯐꯖꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯏ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜꯗ ꯔꯤꯡ ꯔꯣꯗ ꯑꯃ ꯇꯧꯕ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁꯦꯜ ꯂꯩꯇ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁꯦꯜ ꯂꯩꯇ꯭ꯔꯒꯁꯨ ꯃꯄꯥꯟꯗꯒꯤ ꯂꯧꯔꯒ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯍꯧꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯒꯄꯨ ꯅꯝꯊꯔꯒ ꯇꯧꯕ ꯃꯇꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯌꯥꯕꯒꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯃꯗꯨ ꯁꯦꯡꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯃꯗꯨ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯏꯗꯅ ꯏꯟꯗꯤꯌꯥꯒꯤ BJP ꯁꯔꯀꯥꯔꯅ ꯃꯍꯥꯛꯇ ꯍꯥꯟꯅ ꯌꯥꯈꯤꯗꯕ ꯑꯗꯨꯒꯨꯝꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯋꯥ ꯂꯧꯔꯤ ꯌꯥꯗꯗꯅ ꯆꯥꯎꯈꯠ ꯊꯥꯔ ꯉꯁꯤ ꯑꯃꯨꯛ ꯆꯥꯎꯈꯠ ꯇꯥꯔꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯑꯃꯁꯨ ꯍꯧꯖꯤꯛ ꯐꯖꯔꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤda ꯂꯥꯛꯀꯗꯧꯕ ꯃꯥꯡꯗ ꯃꯤꯈꯜꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯗꯨꯒꯤ MLAꯗꯣ ꯂꯧꯊꯣꯛꯎ ꯊꯥꯗꯣꯛꯎ ꯍꯥꯏꯔꯒ ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ AC ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯈꯣꯏꯅ ꯊꯥꯗꯔ ꯄꯤꯕ ꯚꯣꯠꯂꯥ ꯑꯩꯈꯣꯏꯅ ꯊꯥꯗꯔ ꯚꯣꯠꯅꯤ ꯑꯩꯈꯣꯏꯅ ꯊꯥꯗꯔ ꯄꯤꯕ ꯚꯣꯠꯅꯤ ꯅꯈꯣꯏꯅ ꯁꯤ ꯈꯨꯗꯤꯡꯃꯛ ꯀꯩ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯄꯣꯠ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯧꯖꯅ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯃꯁꯤ ꯈꯛ ꯇꯦꯜꯂꯞꯅ ꯊꯝꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯈꯛꯀꯤ ꯅꯠꯇꯦ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯑꯦꯁꯤꯌꯥꯟ ꯗꯦꯕꯂꯞꯃꯦꯟ ꯕꯦꯡꯛꯇꯒꯤ ꯁꯦꯟꯊꯪ ꯂꯧꯊꯔꯒ ꯃꯗꯨ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤ ꯐꯥꯎꯕꯗ ꯃꯁꯤ ꯁꯦꯡꯁꯟ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯀꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯊꯝꯂꯛꯄꯁꯤ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗꯨꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯃꯦꯟꯅ ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯂꯩꯅꯕꯅ ꯑꯦꯁꯤꯌꯥꯟ ꯗꯦꯕꯂꯞꯃꯦꯟ ꯕꯦꯡꯛꯅ ꯃꯁꯤꯒꯤ ꯋꯥꯔꯣꯜꯁꯤ ꯃꯁꯤ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤ ꯆꯠꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯃꯁꯨꯅꯤ ꯃꯊꯪꯒꯤ ꯀꯣꯜ ꯑꯃ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯣ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯔꯟꯖꯤꯠ ꯈꯣꯡꯃꯟ ꯑꯣꯇꯣꯃꯦꯇꯤꯛꯅꯤ ꯁꯥꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯣꯏ ꯑꯃ ꯑꯅꯤꯈꯛꯅ ꯌꯥꯝꯅ ꯃꯈꯣꯡ ꯄꯣꯡꯅ ꯇꯦꯔꯣꯔꯤꯁ ꯁꯧꯒꯠꯇꯦ ꯇꯦꯔꯣꯔꯤꯁ ꯁꯧꯒꯠꯇꯦꯗꯤ ꯍꯥꯏ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯅ ꯇꯥꯟꯅꯔꯕ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯅꯠꯇꯕ꯭ꯔꯥ ꯃꯁꯤ ꯃꯃꯤꯠ ꯃꯪꯅ ꯎꯅ ꯇꯦꯔꯣꯔꯤꯁ ꯁꯧꯒꯠꯇꯦ ꯍꯥꯏꯔꯤꯕ ꯃꯣꯏꯕꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯉꯥꯛ ꯄꯤꯔꯤꯕ ꯀꯥꯡꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ama ani kaksi kara maina tauri bano manipur kangay pasya thoi ji terrorist na tabra
masai ya ko ji ta se na mo ji uram gani mamang di me hum de ji thadu re ba mayam du madu ki thawum du terrorist ta ji he na tam thi ra masa di hak khungau na zara ba masa na masa lusing ba ma hai ba ji masa di hak na mang tha maga mi di hak tu bu lusing ikai khum na ga tham ga da du manu ona tai na ba da masa mi ama di hak khungoi na re ga terrorist ki thawum cha tha rai ba sinai da sawali ba si makoi na di ima walgi ini pampakta terrorist sogati hai kunai sidai da tangai pa sida sa thati ba sidi terrorist nata pra ani subadana akoi tangai pa sigi oina akoi ai chief secretary oi bada matik sa da ba IAS laibra Indian administration la khali ba akoi UPSC la khali ba IS ओइराबा तोपर मयाम मणिपुर दा हुजि लैरि मखुत सिंगि मरतगी चिफ सेक्रेटरी ओइबद मति चादब लैरब्रा अदु अरि करि मरंगि खनबिरिनो अदगी अमना आइकोगी खुनाइ आइकोइ नंगसाइ अमु आइना ताजौबदा जुन आइतिरि करंगि थोखि बैंकॉक डिक्लेरेशन एग्रीमेंट ता एलके अडबानी ने ngasi भारत रत्न पिगितोरे मागी हक तक ता होम मिनिस्टर ने द मिथाइन बन के कृपाता कनो तौखी लाइफम ओनखी अदु खांगना आइखोइना बीजेपी आइखोइ थंबान दा कहली अदु रेबा तारगदि अरोइबदा आइना थमजनिङै सि आइखोइनि मियाम सि होइरगा पुबा याहल्लिबा अमदि बाकिना सिबिना सेरजबाग होइरगा पुबा याहल्लेबा होजि मणिपुर तौजि पियार गुमने वादी पियार नते हाइना हाइबे याइ आर्टिकल के अदुगि अदागि पियार गुमने मरति करिगिनो हाइबदा करी मरंगी मी आइखोइगी तंपासी मा खुद थिंजलकदो खुद थिंजलै में मिसी कनानो खुद थिंजलै में मिसी कनानो इंडिया लैना ने योगपनी मधुमक्तदा नाकोइना ना ते मिनिस्टर नारियंग हुली बनी अदगी मिनिस्टर साजै थार बनी रिमोट पाई बनी सिदा आइखोइगी असोइ बनत्रो मियांगी तोजे खितंग आरे लिसिंग योरे लिसिंग मंगा योरे अमदा लिसिंग दौलत योरे थोलकदोबा अकोइ जमी ट्राइम बान ममी तागरे अदि मतुंदा आइखोइ अदि कहली सोलित वाइन हाइना होजे सिंगापुर उहेनी गाय काय चखगे अकोइ मियां खंदरब मतम ओइद्रिबरो अकोइ नि अमदि यारोय अकोइ ओजु ओतक मांग थार चले अकोइ इसागी हक मांग जै अदुनि आइना हे हाजबा इसागी हक इसान मांगन जै हक तान बदि यम कल्ली हाजिर जे कोन मकु थागचरी होय थागचरी दिं पेंदबा फुंदो पिरकपनी अकोइ द वाहले फत्रे खंगलगसु अकोइ इलेक्शन मतम दे हेक अकोइ बु कौथोई अकोइ बु वाहन बिरंब सिंगदो मदु अकोइना फना उबगी चनबी सिम लई हाइबदुनी मरम अमा नत्रगा अमना सेलनबु ओइरो मखोइगी फजब वाही वांगांगदबु ओइरो अखोइसे हेक्ता मखोइगी मतुंग इनिंगबगी वाखलोन अमखक लई मदु हंदक्ति मदु मकाउ मदु तौबिरगुमसी अखोइबु वाहनख्रिबा तौख्रिबा मयामसे काउरगुमसी अखोइबु नुंगाइहनगदबा अखोइगिदमक खनबिगदबा लेंगाक्ता ओइना अखोइ इलेक्शन पांगथोरकपा मतमदा भोट पीदना मदु कहलसी हाइबनी सेलनबु ओइरो फजब वाहिनबु ओइरो मदोमदा चटकुमसी अफबा अचुंबा तौरकदबा तौगनी हाइना थाजबा मियोइदा ओइना पीसी ngaihaki अखोइगी अपाम्बा फंगबगिदमकदा ngaihak अखोइबु पेलन बिरंब अदुंबा मखलगी मियोइदुदा अखोइसी भोट पिरुगुमसी पंगथरगुमसी हाइबु वाफमदुनी थंबिरबि वाफमसी अखोइसी हेक काउथोकपा इलेक्शन योरपा मतमदा अखोइसी हेक मखोइगी मतुंगदे हेक इनिंगबगी वाखलोल अमखक लैबसे मसिमा तोपिरसी हाइबु वाफमदुनी थंबिरक्लिबा कॉलरगी फजरबा वाफमसी मथंगी कॉल लखुचगे हेलो हेलो कॉल तोपिरक्लिबा कना ओइबिरबनो गुड मॉर्निंग सर गुड मॉर्निंग फोन तौजरी भाई यारपोक्तगी मंगा यारपोक्तगी मंगा तराम नोक्सरी हो आई जो वाफम अमनी दा सम थमजनी सा थंबियो ओ कइनो सा अखोइगी हुजिक थोइबा इरांगसे अखोइगी लाइरबा मचा हाइतारे को लाइक हाइतबा खुदिमसिना लेबाकसे नुक्सीबे हेले लेबाक ngaakpase ta aduduga khoi paisa paire haiba IS oiba IPS oiba khoi gi su phaniam de leibne mai tege moi khoi sina mai leibak sin nuksi bam jingam dabra adagi sugumba se kitang su yengjalanninge akhoi na pamjabadu go sa laiba macha adagi lai haitaba singina marebak si mukta kayam yamna taw ngamba khoi na kari mukta ngam se khoi manung dabdi tawni haimda sa aduga ofam na sa लानजे हेक्ता ngasi हेक्ता सेंगरा ngasi हेक्ता दि लोबि यारो अखोइना सुम नोंगि चुमे हाइबगी मायोन लमदे अखोइ पुलप उमिनरी को सा मदुदुना मतम खरदि
ꯆꯪꯕ ꯇꯥꯕꯅꯤ ꯍꯣꯏ ꯑꯁꯤ ꯂꯥꯟ ꯊꯦꯡꯅꯔꯕꯅꯤꯅ ꯁꯤꯕ ꯅꯥꯕꯗꯤ ꯈꯔꯗꯤ ꯌꯥꯎꯒꯅꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯨꯗꯨꯅ ꯑꯐꯕꯒ ꯐꯠꯇꯕꯒꯁꯤ ꯃꯥꯟꯅꯕ ꯃꯇꯝꯗ ꯐꯠꯇꯕꯗꯨ ꯊꯦꯡꯅꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯊꯕꯛ ꯈꯤꯇꯪꯗꯤ ꯇꯧꯐꯝ ꯊꯣꯛꯄꯒꯤ ꯇꯧꯅꯔꯤꯕꯅꯦꯕꯀꯣ ꯁꯥꯔ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤ ꯍꯥꯏꯔꯒ ꯇꯨꯡꯒꯤ ꯄꯣꯔꯝ ꯁꯥꯡꯅ ꯎꯕ ꯉꯝꯕ ꯃꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯗ ꯑꯩꯈꯣꯏꯅ ꯚꯣꯠꯁꯦ ꯄꯤꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯗ ꯀꯥꯟꯅꯕꯗꯣ ꯐꯪꯍꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯅꯤꯡꯕ ꯁꯥꯔ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯈꯔꯒꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯈꯔꯗ ꯍꯦꯛꯇ ꯂꯨꯞꯄꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯈꯔꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯥꯡꯉꯛꯏꯅꯦ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯥꯔ ꯍꯣꯏ ꯑꯗꯨꯝ ꯐꯖꯩ ꯉꯁꯥꯏꯗꯒꯤ ꯊꯝꯕꯤꯔꯛꯂꯤꯕ ꯀꯣꯂꯔꯁꯤꯡꯅ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝ ꯑꯗꯨꯒꯨꯝꯅꯅꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯁꯤ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯈꯟꯕ ꯂꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯈꯟꯕ ꯂꯩ ꯍꯌꯦꯡ ꯀꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯔꯛꯇꯣꯏꯅꯣ ꯑꯗꯨꯅ ꯑꯩꯒꯤ ꯂꯧꯐꯝ ꯊꯣꯛꯄ 2,000 ಲಹೋರಗೆ 5 ಲಹೋರಗೆ 6 ಲಹೋರಗೆ ಹಾಯ್ದನ ಲೌಬ ಅದum ಅದೋಮದಸು ಅದum ಲೈರಿ ಹಯಂ ಕಾರಗಸು ತೋಬಿರೋಯಿದಬ್ದಬೋ ಹೌಸಿಕ್ ಐಗಿ ಕಾನಬ ಖರ ಫಂಗಹor ಲೋರೆ ಹಾಯ್ಬ ವಾಫಂ ಅದೋಮದ ಖನಬಸು ಅದum ಯಾವ್ರಿ ಮಸಿಮಾ ತೌರ್ಗುಮ್ಸಿ ಹಾಯ್ಬ ವಾಫಂದುನಿ ಅಖೋಯ್ ಪಂಗ್ಥರಗುಮ್ಸಿ ಅಖೋಯ್ ಅದum ಎಲೆಕ್ಷನ್ ಖುದಿಂಗೆ ಅಖೋಯ್ ಸಿ ಪಂಗ್ಥರಗುಮ್ಸಿ ಹಾಯ್ರಗ election loirapda hekta election dugi koi pangthabagi mami sima yam chong hekta tabasima masima hekta orei masi ohelagum si maramdi asuk waba koi iramdam sida khusemgi lal sina maram oraga mi mayam ama sengrabani mioibagi punsi se adum sigadaba leire kainagadaba leire adumakpo mioibagi punsigi matang matam chana ekoi masel kainaba khainaba madu natringai sida khusemna nampu sapuda mioisingsi sihanbase masina maram warga mayamama aikoigi ima isa ipa machil manau mayamama kainadana mikap miracle nindran leiri masida koi lupa lakh 10 pire 5 pire lakh 2 pire haidana maduna oiba yaba nate madudi awa ana taraba singdugi pifam thokpa kitang mateng khajiktang oirbasu saphanabagi-damakta lambi amakak sinbi bani masidi tawpham thokpani aigi sa sire haidana lupa lakh 10 piraga aina penthokadaba nate madudasು imung manungnasu penbiganu lupa lakh 10 pibirei balengakse kahangi haidana madu adomdasu khanbiba chumde maramdi aigi leitriba aigi aingonda tarib awabase madugi damakta tawpham thokpasi lengakna madu tawpham thokpani adubu tawpham toy haidana sum mi singsi sielaga sum lupa lakh 10 piraga madusu aranba ni masi matungda soikriba singsina soikre adugo oikriba sing awaba sing asina masi oikiba taragasu matung tarakode hena mikap mirau kol thoktanabagi damakta tawminasi haiba wafamduni lengaki wakhalondasu aduma leibiu aduga miyamnasu masima akoi gyan taminasi haiba wafamsima thamjage akoi wahaliba singase masi kaugumsi ama oiro dol ama hekto oisanu mioi ama hekto oisanu xyz ama hekto oisanu ando akoi apaba achumba du pc akoi phataba akoi wahan kiba simadi akoi kaurgumsi chahi ani ahum mari manga ni ne hekta kautho ine akoi se chahi manga yorakpadadi hana chahi ani gi manu mamangda ahum gi mamangda mari gi mamangda manga gi mamangda thokiba thokdokto hekta mami samakpa kauthorakpa madugi wakibadu akoi si pharabadona hek khanba duga matung tarakpadadi akoi se amon awaba la roidobagi mongda hek khanbi wakal sima khale masima tawragumsi akoi si wakal taminarasi akoi amato oiminarasi ai domda wakal taraga yade akoi 10 wakal taraga yaba nate aduna akoi mioi masing yamna wakal taba ma jangi haibasima mayamda norukna thamjage call lakhutjage hello good morning sir good morning call tawbirakliba kana oipirabano ai samaramdagi nongaithem susendro maiteni sir hoi taramna oksari sir aina haijaningudi akhoi yelhomi oiriba khoi sir tabireko hoi tajare haibiu khoi yelhomi oiriba akhoi mi jingsina sum misingji yamna sum handharakpa haitare aduga aronba changaiba misingina sum population gi changji mon sum henjalakpa adu hanati akhoi yelhomi singji mi imung amagi nupa amana angangji taret natraga nipan mapan ji pokpa yaudurami hajariba aduga hojekti leifam leite wana pani adu tawna pani ada tawna pani haidna angangji ama natraga anidagi hena poktaba haidar masina sumaram chaurba maram am oirga akhoi yelhomi sum mising sum handharakpa atopa
나론다기 장학금 미싱이나 미싱이 좀 이싱이 자금 쩌르쩌르 행글락 버시다 ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯤ ꯃꯈꯣꯏ ꯎꯁꯤꯠꯇꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯖꯥꯇꯤ ꯑꯃꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯁꯤ ꯎꯁꯤꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯨꯝ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯗ ꯑꯣꯠꯄ ꯅꯩꯕ ꯑꯗꯒꯤ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯄꯒꯤ ꯆꯥꯡꯁꯤ ꯁꯨꯝ ꯍꯦꯟꯀꯠꯆꯔꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕꯤꯔꯤꯕ ꯅꯍꯥ ꯌꯨꯠ ꯀꯥꯡꯕꯨꯁꯦ ꯑꯉꯥꯡꯁꯤ ꯄꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯀꯟꯕꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯁꯅꯥ ꯂꯩꯄꯥꯛꯁꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯂꯩꯅꯅꯕꯅꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯀꯟꯕꯤꯔꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯤꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯦ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯅ ꯂꯩꯅꯅꯕꯅꯤ ꯌꯥꯔꯤꯈꯩ ꯑꯉꯥꯡꯁꯤ ꯄꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯅꯤꯡꯗꯨꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯄꯣꯛꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡꯁꯤꯁꯨ ꯌꯥꯝꯅ ꯍꯟꯊꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯂꯨꯍꯣꯡ ꯀꯩꯗꯣꯡꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯤꯗꯥꯟꯅꯔꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯄꯅꯤꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯁꯤ ꯂꯨꯍꯣꯡꯕ ꯃꯇꯝꯁꯤꯗ ꯁꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯤ ꯌꯥꯝ ꯊꯦꯡꯅꯁꯨ ꯄꯥꯟꯅꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯁꯤꯃꯁꯨ ꯂꯥꯛꯑꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯍꯤꯁꯤ ꯊꯦꯡꯂꯕꯅꯤꯅ ꯐꯅ ꯌꯥꯝꯅ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯃꯁꯥꯅ ꯃꯁꯤꯡ ꯌꯥꯝꯕ ꯌꯥꯔꯛꯇꯕ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯃꯁꯤꯅꯤ ꯃꯤꯌꯥꯝ ꯃꯁꯤꯡ ꯌꯥꯝꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯦ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯃꯤꯑꯣꯏ 4ꯗꯒꯤ ꯍꯦꯟꯕ ꯏꯃꯨꯡꯗꯨꯗꯤ ꯂꯩꯉꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯒꯗꯕ ꯂꯝꯕꯤꯗꯨꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯕꯤꯔꯖꯤꯠ ꯃꯥꯂꯣꯝꯗꯩ ꯇꯧꯖꯔꯛꯄꯅꯦ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯇꯦꯟꯇꯪꯅ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯄꯨꯈꯠꯆꯒꯦ ꯃꯇꯝꯁꯨ ꯌꯥꯝ ꯂꯧꯖꯔꯣꯏ ꯑꯩꯗꯤ ꯍꯣꯏ ꯊꯝꯕꯤꯌꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯇꯦꯠꯀꯤ ꯁꯔꯀꯥꯔꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯣꯔꯁ ꯄꯨꯂꯤꯁꯁꯤꯡꯗꯀꯣ ꯃꯣꯏꯅ ꯒꯥꯔꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯅꯆꯤꯡꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯒꯟ ꯄ꯭ꯔꯨꯐꯅꯆꯤꯡꯕ ꯄꯤꯊꯔꯅꯤꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯌꯧꯔꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯄꯤꯔꯒꯁꯨ ꯃꯁꯤꯗꯩꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯣꯝꯗꯗꯤ ꯂꯥꯟ ꯀꯥꯞꯁꯟꯅꯕꯗꯨ ꯂꯦꯞꯇꯕꯅꯤꯅ ꯑꯗꯨꯝ ꯍꯥꯠꯇꯣꯛꯅꯒꯅꯤ ꯂꯣꯏꯁꯟꯅꯒꯅꯤ ꯑꯗꯨꯝ ꯈꯜꯂꯦ ꯃꯣꯏꯁꯨ ꯁꯣꯛꯀꯅꯤ ꯃꯩꯇꯩꯁꯨ ꯃꯌꯥꯝ ꯁꯣꯛꯀꯅꯤ ꯑꯗꯣ ꯑꯩ ꯉꯔꯥꯡꯒꯤ ꯄꯥꯎꯗꯁꯨ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯐꯥꯎꯕ ꯌꯥꯕ ꯈꯨꯠꯂꯥꯏꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯃꯦ ꯇꯥꯕꯤ ꯃꯣꯔꯦꯗ ꯀꯥꯞꯁꯤꯜꯂꯤꯕꯁꯤꯡꯁꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯤꯅꯤꯡꯕ ꯈꯨꯠꯂꯥꯏ ꯄꯤꯖꯅꯣꯕ ꯂꯥꯟꯁꯤꯗꯤ ꯑꯗꯨꯝ ꯁꯥꯔ ꯃꯈꯥ ꯆꯠꯊꯒꯅꯤ ꯍꯥꯏꯖꯔꯤꯕ ꯁꯤꯗ ꯃꯥꯡꯖꯒꯗꯣꯏꯕ ꯇꯣꯡꯖꯒꯗꯣꯏꯁꯦ ꯀꯅꯥꯅꯣ ꯁꯣꯛꯀꯗꯣꯏꯁꯦ ꯀꯅꯥꯅꯣ ꯁꯦꯟꯇꯔꯔꯥ ꯁ꯭ꯇꯦꯠꯂꯥ ꯃꯁꯤꯃꯇꯪ ꯐꯣꯡꯗꯣꯛꯆꯕꯅꯤ ꯁꯥꯔ ꯅꯨꯡꯉꯥꯏꯇꯕꯗꯒꯤꯀꯣ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯊꯝꯖꯔꯒꯦ ꯍꯣꯏ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝꯅ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯔꯦ ꯄꯤꯔꯦ ꯁꯦꯡꯁꯟ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯐꯣꯜ ꯀꯩꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯥꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯑꯁꯣꯛꯄ ꯑꯁꯤꯕ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯅꯥꯀꯜ ꯑꯃꯈꯛꯇꯪ ꯁꯣꯛꯍꯟꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯑꯣꯏꯊꯣꯛꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯥꯜꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯄꯥꯝꯕꯩ ꯁꯦꯝ ꯁꯥꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯁꯤꯁꯨ ꯇꯉꯥꯏꯗꯤ ꯐꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯁꯤ ꯃꯌꯥꯝꯅ ꯅꯣꯡꯃꯩ ꯆꯪꯗꯅꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯃꯁꯤꯃ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯁꯤ ꯃꯁꯤꯃ ꯇꯧꯅꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯆꯦꯟ ꯆꯣꯡꯅꯗꯅ ꯃꯁꯤ ꯍꯥꯞꯄꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯂꯣꯝꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩꯁꯤꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯁꯤ ꯃꯁꯤ ꯐꯥꯎꯖꯤꯟꯕ ꯉꯝꯕ ꯅꯣꯡꯃꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕꯒꯤ ꯃꯗꯨꯒꯤ ꯆꯤꯡꯅꯕꯁꯤꯃ ꯃꯗꯨꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯆꯦꯛꯀꯤ ꯋꯥꯜꯁꯤꯗ ꯏꯟꯆꯤ 4 ꯐꯥꯎꯖꯤꯜꯂꯒ ꯆꯪꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯝ ꯀꯥꯞꯄ ꯊꯦꯡꯅꯔꯦ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯌꯧꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯅ ꯀꯔꯝꯕ ꯊꯕꯛ ꯑꯃ ꯂꯧꯈꯠꯄꯤꯔꯛꯀꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯉꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯖꯜꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯁꯨꯝ ꯊꯤꯟꯊꯔꯒ ꯊꯥ 9ꯗꯒꯤ ꯊꯥ 10ꯗꯒꯤ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯆꯍꯤ 1ꯗꯒꯤ 2, 3, 4 ꯍꯥꯏꯅ ꯁꯨꯝ ꯌꯧꯁꯤꯟꯕ ꯇꯥꯔꯒꯗꯤ ꯃꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯤꯕ ꯁꯣꯛꯄ ꯑꯋꯥꯕ ꯃꯤꯀꯞ ꯃꯤꯔꯥꯈꯣꯜ ꯃꯌꯥꯝ ꯑꯃ ꯅꯤꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ
ꯂꯩꯉꯥꯛꯅ ꯈꯟꯕꯤꯔꯒ ꯃꯁꯤ ꯈꯟꯕꯤꯔꯒ ꯂꯥꯜꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕꯁꯤꯃ ꯌꯥꯝꯅ ꯀꯟꯅ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯟꯕꯤꯌꯨ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅꯤ ꯊꯝꯕꯤꯔꯛꯂꯤꯕꯁꯦ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤꯅꯦ ꯑꯉꯧꯅꯦ ꯁꯥꯔ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯈꯕꯔ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯤꯁꯦ ꯑꯋꯣꯏꯔ ꯐꯥꯒꯦꯗ ꯑꯩꯗꯨꯕꯨꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯃꯦꯔꯤꯀꯥꯗ ꯃꯤꯂꯤꯅꯔ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯕꯤꯂꯤꯅꯔ ꯆꯥꯎꯅ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯊꯥꯗꯔꯤꯒ ꯍꯥꯏꯕ ꯑꯃ ꯌꯥꯎꯈꯤꯌꯦ ꯉꯔꯥꯡ ꯍꯣꯏ ꯍꯣꯏ ꯉꯔꯥꯡꯒꯤ ꯅꯥꯔꯣꯜ ꯊꯧꯗꯥꯡꯗ ꯌꯥꯎꯔꯤ ꯑꯗꯒꯤ ꯉꯍꯥꯟ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯑꯃꯗꯅ MLA ꯑꯅꯤ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯀꯨꯀꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯐꯝ ꯂꯧꯊꯣꯛꯑꯕ ꯌꯥꯅ ꯂꯩꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯄꯥꯎ ꯑꯃꯗ ꯊꯦꯡꯅꯈꯤ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯄꯥꯎꯁꯤꯡꯁꯤꯅ ꯁꯨꯝ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯒꯕꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯪꯉꯤꯕ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯈꯤꯇꯪꯗꯤ ꯐꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔ ꯑꯃꯅ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯍꯧꯖꯤꯛꯐꯥꯎ ꯀꯟꯈꯠꯂꯒ ꯊꯝꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯃꯤꯌꯥꯝꯅ ꯁꯨꯝ ꯍꯪꯅꯔꯤ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯤꯂꯤꯅꯔ ꯑꯃꯅ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯁꯦꯟ ꯊꯥꯗꯔꯒ ꯊꯝꯃꯒ ꯃꯗꯨꯗ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯌꯦꯡꯉꯒ ꯂꯩꯔꯤꯕ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯪꯅꯤꯡꯉꯛꯑꯦꯕ ꯑꯗꯨ ꯃꯁꯤꯅꯤ ꯍꯧꯖꯤक ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗ ꯊꯕꯛ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯉꯁꯥꯏꯒꯤ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯤꯕꯁꯤꯅ ꯇꯁꯦꯡꯅ ꯊꯥꯗꯔꯝꯕ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯏꯟꯗꯤꯌꯥ ꯀꯥꯏꯕ ꯌꯥꯕꯒꯤ ꯄꯣꯂꯤꯁꯤꯐꯥꯎ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯏꯕ ꯄꯣꯠ ꯃꯤꯗꯨꯕꯨ ꯁꯧꯒꯠꯂꯒ ꯊꯝꯃꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡꯁꯤ ꯐꯖꯅ ꯑꯗꯣꯝꯂꯣꯝꯗꯒꯤ ꯁꯨꯝ ꯑꯗꯨꯅ ꯄꯥꯎꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯒ ꯆꯪꯕꯤꯔꯛꯄ ꯇꯥꯔꯛꯑꯒꯗꯤ ꯌꯦꯡꯁꯤꯜꯂꯛꯑꯒꯗꯤ ꯀꯨꯀꯤꯁꯤ ꯆꯦꯟꯐꯝ ꯍꯦꯡꯐꯝ ꯂꯦꯟꯐꯝ ꯂꯩꯔꯣꯏꯗ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯖꯔꯤꯁꯤꯁꯨ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯅꯤꯁꯤꯡꯒ ꯂꯧꯊꯣꯛꯄ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯄꯥꯏꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯁꯤꯗ ꯁꯤꯟꯅꯊꯣꯛꯄ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯁꯨꯝ ꯐꯟꯗꯤ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯁꯦꯜ ꯇꯣꯂꯣꯞ ꯁꯨꯝ ꯄꯥꯏꯔ ꯆꯥꯔꯒ ꯂꯩꯕ ꯉꯁꯥꯏꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯥꯡꯒꯤꯗ ꯑꯃꯁꯨ ꯄꯨꯈꯠꯅꯒꯦ ꯍꯥꯏꯈꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯈꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯗ꯭ꯔꯃꯥ ꯂꯥꯂꯣꯡ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯆꯠꯁꯤꯜꯂꯤꯁꯤꯗ ꯍꯥꯏꯗꯤ मोइना सस्पेंड तौर लेबा जे तोलोब लाओइदोइनी सेन फंगोइदोइनी अदु एतादि हुजिक नोंमै चिंदोन दा वांग ngang ngamdana लेरिबा कुकी मचा सिंगजना फोंगा कोइ लान गरे अदु तौरेगा हाइहल लेइदि मोइ मसेन छरोम सिनरगा हायरो तोलो फंगनबा मोइ अमु हंजला तोलो तुनै कोइ न्या आइया चेना या दुइनेना खन्नरम दो वो मानजलेबा कोइ मसिदे याम कोमनै कोइ मितै ने हेता मोइना लाले अदु तौरे हाइजे एसे मोइदि अचुम लंबीदा लाएगा कोइ ने हेता खुदक पेन्थोकनिङाइ कैसुम बो ओइदेबा कोइ मोइ हुजिक चंगैबा लालोंगिदा कैसु ताब हलोएबा कुकी ngasai hainariba missing yame do moi missing je phajana yamgreba शक्ति फजन पाइरे अदुना कैसु मोजे तुमना हातपा ngamoi tumna tanthokpa ngamoi aji moidi muktana leigrabane अदुना अइकोइने हेता इराइ लाइने हेता कुकिंजे याम तराइ तराइ नगा लालेगा हाइजरकदौबने गाइदि मितै अइकोइगी खैतंग तौरगा ngarang सावरमगा ngasi हेता हंदबा याम थुबै वाखलरोन दुदि ngasai mamangde कोलर खरना थांगखिबदा आइगी पुनिंगदे फाउजेगी याम थुना हंदरा इदा वाखलरोन निजेना अदो हंदबिगनो मसी कुकी की लालोंग ओरमोय हाइनिंगा लेबोन नते अदुना आइदि मसीदी मितै अखोइना हुजि लोसनना हुजि शांति शांति ने हाइने मितै खतने मोय कैसु लाउदेबा अदुना करंबा लंबीदा शांति जी पोरकदोइनो करी हाइरा वारी जे सानरा लोसनना दोइनो आइबजे कोइ खंगनद्रबनेबा हुजिसे कॉल से कथचरे वारो बिबो यादे ओय नाकल द कोरपदो मुवारी सा लेपिर माले थगचरी कोई कॉलर सिंगना सेक्शन बिगदबा मना
ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯇꯧꯅꯔꯤꯒꯤ ꯃꯅꯨꯡꯁꯤꯗ ꯐꯣꯟ ꯇꯧꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯔꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯑꯗꯨꯒ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯇꯥꯕꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯕꯤꯌꯨ ꯅꯥꯀꯟꯗ ꯋꯥꯔꯤ ꯁꯥꯖꯠꯂꯛꯄꯗ ꯑꯩꯈꯣꯏ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯈꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯖꯟꯕꯒꯤ ꯐꯤꯕꯝꯁꯤꯃ ꯑꯩꯈꯣꯏ ꯀꯣꯂꯔꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯛ ꯊꯣꯛꯏ ꯃꯁꯤꯃ ꯀꯥꯎꯕꯤꯒꯅꯨ ꯇꯧꯔꯤꯕ ꯐꯣꯟꯁꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯈꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤ ꯃꯁꯤꯃꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯀꯣꯂꯔꯁꯤꯡꯒꯤ ꯃꯐꯝꯗ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯍꯜꯂꯣ Good morning, sir. Good morning. I overgai kada kita nama apa meno? Oi, taramna okchari haibiyo. Aina wafang khara thanga charake. Habdiki akoi election da paisa laubagi matang do adai matang do ajo khara prajagi asoi ba khara do hajarake. Hoi hoi. Loina anamba di paisa loina longnai. Ado aigi oina akoi imungi oina ꯃꯃꯥꯡꯉꯩꯗꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯋꯥꯁꯛꯄꯗꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯉꯝꯖꯔꯔꯣꯏ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯃꯤꯕꯤꯔꯦꯗꯅ ꯂꯧꯋꯦ ꯑꯗꯨꯒ ꯍꯧꯈꯤꯕꯗꯣ ꯑꯗꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯨꯡꯂꯧ ꯂꯧꯔꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯀꯩꯅꯣꯅ ꯏꯄꯨꯔꯣꯏꯕꯅ ꯆꯠꯂꯒ MLA ꯑꯩꯅ ꯊꯥꯗꯒꯗꯧꯔꯤꯕ MLAꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯗꯤ ꯂꯧꯖꯔꯣꯏ ꯄꯩꯁꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯇꯥꯃꯣ ꯑꯗꯨꯗꯣ ꯍꯥꯏꯔꯒ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯁꯨꯡꯂꯧ ꯂꯧꯕꯤꯗꯦ ꯍꯥꯏꯕꯗꯤ ꯂꯧꯅꯤꯡꯉꯥꯏ ꯃꯆꯥꯛꯁꯨ ꯂꯩꯇꯦ ꯑꯩꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯔꯅ ꯁꯨꯃꯥꯏꯅ ꯈꯔ ꯇꯝꯕꯤꯔꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯍꯥꯏꯕꯗꯣ ꯈꯜꯂꯀꯥꯟꯗ ꯇꯧꯈꯤꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗꯁꯨ ꯑꯗꯨꯝ ꯉꯥꯡꯅꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯇꯧꯕ ꯇꯥꯗꯕ ꯑꯗꯨꯅ ꯐꯩ ꯈꯣꯠꯂꯤ ꯑꯗꯨ ꯇꯧꯔꯛꯇꯦ ꯂꯩꯀꯥꯏꯒꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯅꯩꯅꯩ ꯈꯟꯅꯩ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯕꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯍꯟꯁꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅ ꯑꯄꯨꯟꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯕ ꯀꯦꯟꯗ꯭ꯔꯒꯤ ꯋꯥꯐꯝꯗ ꯍꯥꯟꯅ ꯈꯟꯅꯔꯁꯤ ꯄꯩꯁꯥꯁꯦ ꯑꯝꯇ ꯂꯧꯅꯒꯨꯝꯁꯤ ꯑꯗꯨꯒ ꯁꯤ ꯋꯥꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯒꯤ ꯀꯥꯔꯤꯕ ꯀꯩꯅꯣ ꯀꯦꯟꯗꯤꯗꯦꯠꯁꯤꯗ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗ ꯃꯥꯏ ꯄꯥꯛꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯔꯤꯅ ꯂꯧꯊꯣꯛꯁꯤ ꯑꯩꯈꯣꯏꯅ ꯊꯥꯗꯗꯣꯏꯕ ꯃꯤꯗꯨꯗ ꯊꯥꯗꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯀꯩꯝꯇ ꯈꯟꯅꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕꯗ ꯄꯥꯎꯇꯥꯛ ꯄꯤꯌꯨꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯁꯤꯟꯖꯩꯑꯕ ꯁꯥꯔꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯒꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡ ꯃꯁꯤꯁꯦ ꯍꯧꯈꯤꯕꯗꯩꯗꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ ꯐꯅꯌꯥꯝ ꯋꯥꯡꯅ ꯂꯩꯔꯦꯕ ꯄꯩꯁꯥ ꯂꯧꯗꯕ ꯁꯨꯝ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯁꯨꯝ ꯇꯥꯔꯛꯄ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯥꯎꯔꯛꯏꯕ ꯑꯗꯨꯃꯛꯅ ꯃꯄꯨꯡ ꯐꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤꯑꯕ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯊꯝꯖꯔꯒ ꯑꯩꯅ ꯑꯃ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯙꯥꯔ ꯁꯦꯝꯗꯣꯛꯄꯁꯤ ꯉꯔꯥꯡꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯩ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯒꯤ ꯏꯝꯐꯥꯜꯗ ꯆꯠꯂꯦ ꯃꯥꯁꯤ ꯀꯣꯃꯦꯠꯇ ꯇꯝꯃꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯕ ꯈꯣꯠꯄꯒꯤ ꯃꯥꯒꯤ ꯑꯙꯥꯔꯁꯤ ꯌꯥꯗꯗꯅ ꯍꯥꯟꯅ ꯁꯣꯏꯈꯤꯕꯒꯤ ꯂꯩꯗꯅ ꯁꯦꯝꯗꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯇꯝꯁꯨ ꯌꯥꯝ ꯃꯥꯡꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯔꯣꯁꯦꯁ ꯂꯥꯛꯄ ꯌꯥꯍꯩꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯪꯉꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯩ ꯌꯦꯠꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯌꯦ ꯑꯗꯨꯗꯨꯅ ꯊꯥ 2-3 ꯉꯥꯏꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯕ ꯋꯥꯁꯦ ꯃꯣꯏꯗꯗꯤ ꯑꯋꯥꯕꯗꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯈꯟꯅꯁꯤꯑꯅ ꯈꯟꯅꯔꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯟꯅꯔꯛꯀꯦ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯒꯗꯤ ꯂꯨꯄꯥ 50,000 ꯄꯤꯌꯨ ꯑꯙꯥꯔ ꯁꯦꯝꯗꯣꯛꯄꯒꯤ ꯑꯙꯥꯔ ꯀꯔꯦꯛꯁꯟ ꯇꯧꯕꯒꯤꯁꯦ ꯑꯗꯨꯅ ꯑꯙꯥꯔꯗ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯕꯁꯤ ꯀꯔꯤ ꯃꯇꯥꯡꯗ ꯑꯣꯏꯕꯤꯕꯅꯣ ꯃꯤꯡ ꯂꯥꯟꯕꯒꯤ ꯑꯣꯏꯕꯤꯕ꯭ꯔꯥ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 7ꯗꯒꯤ 8ꯇ ꯇꯧꯕꯁꯦ ꯃꯥꯁꯦ ꯀ꯭ꯂꯥꯁ ꯑꯃ ꯀꯥꯜꯍꯟꯈꯤꯑꯕ ꯑꯗꯩꯗꯩꯗꯨꯗ ꯃꯥ 7ꯒꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗ ꯂꯥꯛꯄ ꯑꯗꯨꯒꯤ ꯑꯁꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯝꯗꯣꯛꯀꯦꯗꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤꯗ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯕ꯭ꯔꯥ ꯃꯥꯒꯤꯁꯦ ꯃꯀꯣꯛꯇꯒꯤ ꯍꯧꯔꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯑꯕ ꯃꯥꯏ ꯆꯍꯤꯁꯦ ꯀꯥꯜꯂꯛꯄꯗꯨꯅ ꯑꯗꯨꯗꯨꯒꯤ ꯄꯣꯠꯇꯨꯃ ꯋꯥꯠꯂꯝꯅꯦ ꯍꯥꯏꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕꯀꯣ ꯁꯦꯝꯗꯣꯛꯄꯅ ꯑꯩꯗꯣ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯕ ꯍꯧꯖꯤꯛꯁꯤꯗ ꯃꯥꯅ 7ꯒꯤꯗꯤ ꯄꯨꯔꯥ ꯌꯥꯎꯗꯦ ꯍꯥꯏꯕ
ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯀ꯭ꯂꯥꯁ 7 ꯌꯥꯎꯍꯧꯗꯕ 6 ꯌꯥꯎꯍꯧꯗꯕ ꯍꯥꯏꯗꯅ ꯑꯙꯥꯔꯁꯤꯒꯗꯤ ꯃꯔꯤꯗꯤ ꯈꯤꯇꯪ ꯂꯩꯅꯗꯦ ꯆꯍꯤꯒꯨꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯐꯥꯗꯔ ꯅꯦꯝ ꯁꯦꯝꯗꯣꯛꯄ ꯑꯦꯗ꯭ꯔꯦꯁ ꯁꯦꯝꯗꯣꯛꯄ ꯃꯤꯡ ꯂꯥꯟꯕ ꯁꯤ ꯈꯛꯇꯅꯤ ꯑꯙꯥꯔꯗ ꯁꯦꯝꯗꯣꯛꯀꯗꯧꯔꯤꯕꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯃ ꯌꯥꯎꯗꯦ ꯍꯣꯏ ꯑꯗꯨꯒꯤꯗ ꯆꯌꯦꯠꯅꯕ ꯑꯃ ꯑꯩꯈꯣꯏꯁꯨ ꯈꯪꯖꯗꯕꯅꯤꯅ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯙꯥꯔ ꯀꯔꯦꯛꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯑꯃꯨꯛꯇꯪ ꯆꯠꯄꯤꯌꯣ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯕꯅꯤ ꯂꯨꯄꯥ 100-200 ꯑꯗꯨꯝ ꯇꯤꯡꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯗꯣꯀꯨꯃꯦꯟ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯗꯨ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯦꯖ ꯆꯍꯤ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯈꯛ ꯂꯧꯊꯣꯛꯄꯤꯌꯨ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯔꯒ ꯃꯗꯨ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯃꯤꯡ ꯑꯦꯗ꯭ꯔꯦꯁ ꯁꯦꯝꯗꯣꯛꯄꯤꯕ ꯑꯣꯏꯔꯒꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯖꯦꯇꯦꯠ ꯑꯣꯐꯤꯁꯔꯅ ꯁꯥꯏꯟ ꯇꯧꯕ ꯆꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯒꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯣꯏꯅ ꯁꯥ ꯃꯔꯛꯊꯠꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯣꯏ ꯍꯥꯏꯁꯤꯅ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯂꯩꯇ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯆꯃꯝꯅꯍꯜꯂꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯂꯨꯄꯥ 50,000 ꯍꯥꯏꯕꯗꯤ ꯑꯃꯊꯣꯛ ꯌꯥꯝꯈ꯭ꯔꯦꯗ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯩꯅꯣ ꯀꯣꯂꯔꯁꯦꯅ ꯇꯧꯕꯤꯔꯛꯏꯁꯦ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯥꯈꯩ ꯑꯃꯈꯛ ꯁꯦꯡꯕꯤꯗ꯭ꯔꯦꯕ ꯃꯁꯤꯃ ꯅꯥꯈꯩ ꯁꯦꯡꯕꯤꯔꯒꯗꯤ ꯑꯩꯅꯁꯨ ꯃꯁꯤꯃ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯄꯤꯖꯕ ꯃꯇꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯁꯦ ꯅꯥꯈꯩ ꯁꯦꯡꯗ꯭ꯔꯦ ꯀꯣꯂꯔ ꯏꯁꯥꯃꯛꯁꯨ ꯁꯦꯝꯗꯣꯛꯀꯗꯧꯔꯤꯕꯁꯦ ꯁꯣꯝꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯁꯦꯝꯗꯣꯛꯄꯤꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯗꯨ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯡ ꯁꯦꯝꯗꯣꯛꯄ ꯂꯩꯐꯝ ꯁꯦꯝꯗꯣꯛꯄ ꯆꯍꯤ ꯁꯦꯝꯗꯣꯛꯄ ꯑꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯗꯣꯛꯄꯤꯕ ꯑꯗꯨꯝ ꯌꯥꯏ ꯃꯁꯤ ꯀꯔꯦꯛꯁꯟ ꯇꯧꯔꯛꯄꯗ ꯑꯞꯗꯦꯠ ꯂꯥꯛꯄꯗ ꯑꯗꯨꯝ ꯆꯌꯣꯜ ꯑꯃꯒꯨꯝꯕ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯑꯗꯨम ꯊꯣꯔꯛꯄ ꯌꯥꯏ ꯈꯤꯇꯪ ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯕ ꯌꯥꯏ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯨꯄꯥ 100-200 ꯗꯤ ꯑꯗꯨꯝ ꯇꯤꯡꯉꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯅꯠꯇꯅ ꯑꯗꯨꯝ ꯀꯔꯤꯝꯇ ꯇꯤꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯁꯦꯝꯗꯣꯛꯄ ꯑꯣꯏꯕꯤꯔꯝꯃꯒꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯉꯝꯃꯛꯏꯗꯨꯁꯨ ꯃꯗꯨ ꯉꯝꯃꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨ ꯄꯤꯐꯝ ꯊꯣꯛꯇꯦ ꯅꯤꯌꯝꯗ ꯁꯦꯝꯗꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯒ ꯁꯦꯝꯗꯣꯛꯄ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯪꯆꯠ ꯆꯠꯂꯒ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯁꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯗꯨ ꯑꯞꯂꯣꯗ ꯇꯧꯕ ꯑꯃꯈꯛ ꯆꯪꯉꯦ ꯃꯗꯨ ꯑꯞꯂꯣꯗ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛꯇꯪ ꯀꯣꯂꯔꯅꯁꯨ ꯑꯃꯨꯛꯇꯪ ꯃꯁꯤꯃ ꯅꯥꯈꯩ ꯁꯦꯡꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯂꯥꯏꯟꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯁꯤꯟꯖꯒꯦ ꯀꯔꯤꯅꯣ ꯁꯦꯝꯗꯣꯛꯄꯤꯅꯤꯡꯂꯤꯁꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯅꯥꯈꯩ ꯁꯦꯡꯗꯦ ꯍꯧꯖꯤꯛꯀꯤꯁꯤ ꯀ꯭ꯂꯥꯁ 6 ꯇꯝꯃꯝꯕꯅꯤ 7 ꯀꯥꯜꯂꯤ ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯅꯥꯈꯩ ꯁꯦꯡꯗꯦ ꯆꯍꯤꯒꯨꯝꯕ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯃꯤ ꯑꯃ ꯁꯦꯝꯗꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯝꯕ ꯈꯪꯗ꯭ꯔꯦ ꯃꯗꯨꯅ ꯈꯤꯇꯪ ꯅꯥꯈꯩ ꯁꯦꯡꯗꯕꯅꯤꯅ ꯃꯗꯨꯃ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯖꯕꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯛꯄꯤꯒꯗꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯑꯙꯥꯔ ꯀꯔꯦꯛꯁꯟ ꯁꯦꯟꯇꯔꯁꯤ ꯑꯙꯥꯔ ꯑꯞꯗꯦꯠ ꯇꯧꯐꯝ ꯑꯙꯥꯔ ꯀꯥꯞꯐꯝ ꯑꯦꯟꯔꯣꯜꯃꯦꯟ ꯁꯦꯟꯇꯔꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ ꯃꯐꯝ ꯑꯃ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯔꯤꯕꯗꯨꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯃꯗ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯛꯄꯤꯒꯗꯕ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤꯁꯤꯃ ꯅꯥꯈꯩ ꯁꯦꯡꯉꯒ ꯑꯃꯨꯛꯇꯪ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯕꯗꯨ ꯑꯦꯛꯖꯦꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯦꯝꯗꯣꯛꯅꯕ ꯆꯠꯄꯗ ꯁꯤ ꯂꯨꯄꯥ 50,000 ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯅꯠꯇꯕꯗ ꯑꯦꯛꯖꯦꯛ ꯑꯩꯒꯤꯁꯤ ꯃꯤꯡ ꯁꯦꯝꯅꯤꯡꯉꯤ ꯃꯤꯡ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯁ꯭ꯄꯦꯂꯤꯡ ꯂꯥꯜꯂꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯌꯨꯝꯅꯥꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯌꯥꯎꯔꯝꯃꯤ ꯂꯧꯊꯣꯛꯅꯤꯡꯉꯤ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁꯁꯤꯃ ꯍꯣꯡꯗꯣꯛꯅꯤꯡꯉꯤ ꯆꯍꯤꯁꯤꯃ ꯁꯦꯝꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗꯨꯃ ꯆꯞ ꯆꯥꯅ ꯁꯦꯝꯗꯣꯛꯄ ꯆꯠꯂꯨꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨꯗꯨ ꯑꯃꯨꯛꯇꯪ ꯅꯥꯈꯩ ꯁꯦꯡꯉꯒ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯀꯣꯜ ꯇꯧꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯀꯣꯡ ꯆꯥꯟꯕ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯁꯥꯔꯕꯨ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯎꯠꯂꯧ ꯂꯥꯏꯔꯝ ꯂꯩꯀꯥꯏꯗꯒꯤ ꯇꯤꯂꯣꯇꯃꯥ ꯂꯥꯏꯁꯝ ꯁꯥꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈꯠꯄꯤꯔꯛꯏꯁꯤꯡꯁꯦ ꯁꯥꯔ ꯀꯩꯅꯣ ꯅꯠꯇꯦꯕ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯅꯠꯇꯦꯕꯀோ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯗ ꯊꯋꯥꯏ ꯆꯥꯛꯄꯗꯒꯤ ꯄꯦꯟꯃꯟꯗꯕꯗꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯋꯥꯈꯟꯗꯨ ꯐꯣꯡꯗꯣꯛꯅꯔꯛꯏꯅꯦꯕꯀꯣ ꯃꯁꯤꯗ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯟꯕꯤꯔꯤꯕ ꯒꯦꯁ ꯅꯨꯡꯇꯤꯒꯤ ꯐꯝꯗꯅꯀꯣ ꯑꯩꯈꯣꯏ ꯒꯦꯁ ꯑꯣꯖꯥ ꯁꯨꯕꯥ ꯃꯦꯅꯟ ꯍꯣꯏ ꯑꯗꯩ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯍꯣꯏ ꯑꯣꯖꯥ ꯍꯠꯁꯟ ꯁꯅꯥ ꯍꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯊꯃꯣꯏ ꯁꯣꯛꯅꯒ ꯉꯥꯡꯉꯤꯁꯦ ꯃꯣꯏꯒꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯃꯣꯏꯗ ꯃꯁꯤ ꯄꯩꯁꯥ ꯐꯪꯗꯧ ꯅꯠꯇꯦꯕ ꯑꯗꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯤ ꯈꯟꯅ ꯅꯩꯅꯔꯤꯅꯦꯕ ꯁꯥꯔꯀꯣ
aduna sigi matang sida khoi gi sar ai gi oiba mota junga sidi gas sulengsan bidare ko oja jing na ngang baji ta bada duki mati mukhoi da haibadi sum kiram badai moije sum kirakta ba ima leibak mun sibana helak pagi mawong am da la ka na ngang paje khoi gi aki akhang laita gai khoi ngang ine ba sawbana yaman dana khoi gi moi gi machin dagi yamna khoi gi kaino tawna tholak pa dum yauri ba ko ado akhoi ju irai chama oina sa aina haijaning badi ko election gi matang ji am haina gare ba ado election gi matang ji kamai tawge da sa hojik chathari ba lan ji bongda khoi gi lan gi khongjang am changjan ba matam da adu chatpa adu tawba matam da ne ka da ba ki mi je khaido ga khoi gi ta nakpak ta na ba gi pot am hekta tawna re ba akhoi gi kaino changjhalakpa lan gi changjhalakpa khoi gi nisabal oiro ama oiro khoi gi taw chatpa khong chat si boi ba adai ngangna ba sakna ba adai khatna rakpa sigum ba ji amna dum puye ba election gi wafam sim heta pusalakpa gi mami ma ka heta politics je wadi hoi politician solution na lan je loisan gani haibadi puna ma khangna re ado itaraga ju khoi gi mayam gi oiba thaba ama yam chek sanna tawrakpa matam da khoi gi politics se akhoi gi miyam ji da dum mami je dum heka chauna tae ba aduna akhoi gi politics ji kamai tawge da huji kai ba akhoi gi MLA minister jing je sa mathang gi general election lakpa matam da ne adum akhoi gi maming ta hong bani kaino ne ado adui phibam da ne makhoi lairiba akhoi gi situation je lan ji loisan ba ngamba or ngamda ba sigi phol amadi yeng ba tari ko aduga masida akhoi kamai tawge da landi kaino tawgi ba yai ba loisan lakpa yai or loisan lakta ba yai aduga makhoi gi voti tawda ba ya de kaina akhoi gi tawruk ba matam da kamai tawge da BJP ji mina pamdau mandare Manipur sida hai taragadi adum dol ama semgalaga sanbi mamam cha yega thokpani khangde ama tawbani khangde dol ama kaino ama symbol ama tawrakanda heta tawrakadoine ba moi gi kana ba lalong phalong do adum asongga mai thamnaraga ado khwaidagi maru oiribadi mama leiba kunungsiba mama leiba khanba don du ju natte asai mi je mating leiba agoi gi mating leiba akhoi gi mama leiba nungsiba je si iu urakta ba akhoi gi amaju aina tawroga karibu kana doino da moidi tawraktana aina tawroga sida loi leinagi buje sina ju ayam bane na hajaningi asagi mating leiba je BJP oigera Congress oigera anauba don semak oigera mokhoi maiki do oitaraga di dol ama semkalaga dum tawrakani ba makhoi gi lalong phalong politics ki lalong haidana adum loi khamba nai roi ba adu khoi micham miyam naga uba phangoi do ba lalong mayam ama dum chatharaka do pot ne ba makhoi gi vote ka na bagi aduga sima laigare election gi je sigi gi khoina hairubada yamna ju kaino tawdre ko sar akhoi penja da bagi hajari ne ba aduga akhoi mitai haiba thurup si kamai tawge da sar akhoi gi yum haiba yum je akhoi gi taibang mioi ba akhoi gi laisang me na khanjai ba aduki matik yum je akhoi gi mitai gi sana mai adagi di ima laimen sidagi imoinu ima akhoi gi sagona raga laiba laining gi chasiga konjana machi gaura dharma chatpaju mitai chatpaju loina dum irat puja tawnai ba ko aduna yum mai ba laisang ni khallaka na akhoi gi yamna luna laujaba aduna akhoi gi chuchampurda akhoi gi adagi di kangpokpida moriada akhoi gi mitai gi leiba yum singse mai je am thadokpira matungda muglam do tem thoktana temjandana tawrakanda yumdugi akhoi gi leirammi haibagi kaino bo khudam changdam bo hek uhanda ba akhoi gi adu moina phatta bai changji aduga akhoi gi somdana akhoi gi mitai gi ngak sauning bagi irang phanglang horaga ju mitai gi huji khudam changdam piba yaba imphal mayonda mayam am lairi sangai brauda adagi di gari da du mayam am akhoi gi silinau lanjena gi ba kuki gi silinau jingi gi lairi ba sa moi gi di thongau khara mai jakpa khara kaino tawba aduga yumdo adum phajana yumdu bo sagi mi haibadi sauning bagi hat tawgraga ju akhoi gi moina ju ngak sen laga ju lei ngak sen baduna ga yapote ba miyam jina akhoi gi pharoi phattadi dum thugai ba yai khai ba torkane ba ado akhoi mitai gi yam khanda ba minung si jaw ba je adu dum adum lei banina yum kai ga je akhoi gi amang ata thuon ba je isa ithanda akhoi gi pap ama langjal la bara kai ne khanjabado adum da dum changjal la kan da dharma je akhoi gi lining je liset se mang da akhoi gi thamma kan da wakhan ji da kok si da hanjil la kan da thabak se loi sa thayeba adum akhoi gi na chahing na hing cha ba sigi liset si da sum torok pa je da le ngak sin na ju akhoi gi
ꯌꯦꯡꯉꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯗꯩ ꯃꯣꯔꯦꯒꯤ ꯑꯗꯩ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩꯁꯤꯡꯁꯦ ꯃꯈꯣꯏꯅ ꯂꯩꯔꯝꯕꯒꯤ ꯖꯒꯥꯗꯨꯐꯥꯎ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯒꯤ ꯄꯣꯠꯇ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯈꯔ ꯃꯩ ꯆꯥꯛꯇꯅ ꯈꯔ ꯀꯥꯊꯦꯛꯄ ꯈꯣꯠꯇꯦꯛꯄ ꯈꯔ ꯇꯧꯕꯩ ꯋꯥꯅꯦꯕ ꯁꯥꯔ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯂꯣꯏ ꯈꯨꯕꯝꯗꯣ ꯂꯣꯏ ꯂꯩꯔꯤ ꯍꯥꯏꯕꯅꯤꯗ ꯁꯥꯔ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝ ꯄꯦꯟꯖꯗꯦꯗ ꯁꯥꯔ ꯌꯦꯡꯉꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯅꯀꯣ ꯑꯗꯨꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯣꯂꯔꯁꯤꯡꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯅ ꯐꯣꯡꯗꯣꯛꯅꯔꯛꯏꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯩ ꯁꯥꯔ ꯂꯩꯔꯤꯕꯁꯤꯡꯁꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯈꯜꯂꯤꯀꯣ ꯍꯥꯏꯕꯗꯨꯗꯤ ꯐꯣꯡꯗꯣꯛꯇꯕ ꯌꯥꯗꯗꯅ ꯐꯣꯡꯗꯣꯛꯅꯔꯛꯏꯅꯦꯕ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯐꯖꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯎꯂꯧꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯑꯃꯅ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯊꯝꯕꯤꯔꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯁꯩꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯉꯥꯛꯇ ꯅꯠꯇꯦ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯉꯥꯡꯉꯤꯕ ꯊꯣꯛꯏꯕ ꯑꯍꯤꯡ ꯇꯨꯝꯅꯗ꯭ꯔꯤꯕ ꯂꯥꯟ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯥꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯁꯥ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯒ ꯀꯩꯁꯨ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯋꯥꯒꯦ ꯋꯥꯁꯅꯨ ꯑꯩ ꯁꯤꯗ꯭ꯔ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯂꯣꯏ ꯂꯩꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯔꯝꯗꯝꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯤꯕ ꯆꯪꯕ ꯃꯗꯨꯒꯤ ꯂꯥꯟꯐꯝꯗꯨꯗ मधु थोइदोंना खंदना मधु थोगलइबनी मयाम अमा सिख्रबनी अदुगा अइसु सिब याई हाइदना अदुम चतब यारी पोनी अदुबो इरमदम नुंगसिबगिदमक्ता मधु तुमफम साफम खंगद मखै अदुम थोइनी चलिनी नोंमैना पानबा याई पानदब याई तंबा ngamba nate अदुबो इरमदम से तंगदु लैतारबदी अखोइगी लमदम सिगी मियाम सिनबु तंगदु लैताना हिंगौरबदी तुंगी चारोल सुरोनबु नेना ताहोरबदी हाइदन लोइनमक तौनरिबा थोकनरिबा ngangnariबा saknariबा ngakतनी मसी खंगना लेंगाकनसु मसी उमतंग वखल ताबियो अखोइ मियामनसु मसी वखल तासी मखोइगी फजब फजरबा वाफमसिंगदा अखोइ सिपंगथगुमसी हाइबसिमा मसी मदुम हंजन हंजन थमजगे अखोइ वखल तामिनसी लेंगाकनसु यामना अथुबु मतमदा मसी लुइसिल हनबियो यामना मतम लोबिगनु मरमदी मिसी मिना यावरिबनिना मिसी मिना से यावद्रगदि अदुम खरा तपथरसु याबनी अदु मिसी मिना सोगपन युमकै मफम मरांग खंगदबा मयाम अमा यावरी मरम अदुना मसी खितंग थुजल हनबियो हाइबसिनी जुम लालसिना सांगदरिकै वारोइसिनसि पुरकप तपथरिकै मी सिब मसिंग हेंगलकनी मी कप मसिंग हेंगलकनी मी सावब मसिंग हेंगलकनी मसिमा थमजगे मरि लेनबसिंगी मफमदा कॉल खचरी मतंगी हेलो हेलो सर कॉल तौबिरकलिबा कना ओबिरबनो आई कुराई थांजम लेकाइदगी कुंजी बिहारी शर्मा होय होय ई पाउगी थौरमनी तरामना उक्सरी हाइबियो रिंग रोड प्रोजेक्ट की मछी की खबर की रिंग रोड प्रोजेक्ट की सैंक्शन कक्ननबा कुकी सिंगने एडीबी दा वाकत थारमले होय होय हारी बची सार मखोइना मणिपुर गवर्नमेंट की मथकता मोइना अयत बची पीरे मछीदा मणिपुर गवर्नमेंट ना तुमने ले थोई बची करी दिनो हाई बची होय वाफम लालौबसिंग मखोइना एडीबी की प्रोजेक्ट असिगी पैसाना नोंमोय मरु लेइबा लेगिनी हाइदिना अदुगी वाकत थारमने हाइदिना सोमु मखाता पनबीरी मचिदा सारना करी मोड फोंदोक पिंबा लेबिरगदि खिता ताजेगे सा होय थागचरी थौरम सरुक याबिरंबा साय अदुम कॉलर मयामनसु अदुम पुखत पिरंबा वाफम दुनी कोगी इम्फाल रिंग रोड से मसी सेमननबगिदमक्ता मसीगी लंबी सी सेमननब लमदमसिगी चौखत थौरांगिदमक्ता एशियन डेवलपमेंट बैंक तगी काइथरकदब सेनफम से मसीगी सेनफम से काइथदनब सैंक्शन तौदनब मसी कक्ननबगी वाफम सी थमलकपनी अदा मसीदा कोगी मणिपुर गवर्नमेंट ओइरो मरी लेनबसिंगना ओइरो मसीगी मतंगसिदा तुमिन लेसनबिगनु हाइबनी मरमदी मणिपुर गवर्नमेंट ना मणिपुर मियामगी याइफनबगिदमक्ता थबक थोरांग अमा पाइखटपा मतमदा येरपन पिरिबा थिंगबा पिरिबसि मखोइगी मतकता लौखटपम थोकपा एक्शन सिंगदु अदुम लौखटपियो हाइबनी मसिमा हाइरगा ngasiगी थौरमसि मतंग स्वाइदा टेंशन जगे ngasiगी थौरम असि सेथजरिंग मनुंगदा कॉल तौबिरक्लगा तोंगान तोंगान रेडियो मरुपसिंगना वाफम मयाम अमा तोंगान तोंगान सोर्स सिंगदगी पुगतपिरगा थौरमसिबो हेना मपुंग फाहन बिरंबा कॉलर खुदिंगमकपु लोइसिलकपदा मुकना थागचब फोंदोक्सरी लोइना थौरमसि यूट्यूब लाइव स्ट्रीमिंग की खुथांग दे येंगपिरिबा रेडियो की थोंगदा ताबिरिबा खुदिंगमकपुसु लोइसिलकपदा मुक्का हन्ना
ꯈꯣꯡꯁꯥꯟꯕ ꯊꯣꯛꯁꯣꯝꯅ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯥꯕꯤꯔꯦ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯈꯤꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ YouTube ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯇꯥꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ